Chahi ani helaklaba irang asina maram oraga lanjenaduna langolda leiba ahangba quarter singda sangjafam loduna leiriba moredagi IDP singbu quarter thadokuna chatkhro hairiba PR lenga amasung mari lenaba singi order handokpiu haina Federation of Civil Society Manipur na appeal tarakli IDP Singyawna Imphal War Cemetery Manakta Leiba FOCS ki office da pangtokhiba pawgi mifam amada Lubasigi President BM Yaima Sahana Langol ki ahangba quarter singda leiriba IDP singasi relief camp singda leifam phangdabadagi en birena luchingba lengakna ayaba piraba matung leikhibani Irang asina awaba kaya mayokna duna leiringai chairak asida IDP singasibu chatkhro haina tanba si achumba thawong natte IDP singi khanduna amadi makhoigi chapchaba mafam ama khangdri fawba khongthang asi handoknabasu appeal tawki pawgi mifam aduda more ward number 3 dagi chahi humfutare rom surabi chakobi amana IDP singbu quarter thadokuna chalu haibasi awabagi mathakta awaba pibani quarter sing asida punna yumthong 16 rom ki miyoi sing changjafam lawduna leiri makhoibu quarter thadokuna chatkhro hairiba wafam asi handokpiu haina appeal tawrakli IDP sing adugi leifam ama sendring da arrangement tawdring da makoi sa usik tona paira leiba yaba nate anu makoi gi leifam sendring da makoi bu satlu haibaje masi haibi ganu tawbi ganu government gi quarter leiba IDP sing satkro haiba wafam se makha ta na amuk tawrapa taragadi leiba miyam da iho ama tholoknabagi baton tawbuni haina FOCS na leiba miyam da thamjabga loinana masi gi IDP sing gi awaba sida FOCS na akoi gi angamba thodang lorokanda makoi gi demta awaba se meteng pangani Chia puraga lakani chalo na karaida leigadoini ima hoibo asu waradana leiba matamsida ima hoina haijaningi je ima hoina sangba yadri boidi changaina ima hoigi mateng pangbiduna amuktadi masugumba thogokse amuhanna thoktanabani ima hoina haijari changi mafamda